state sidayda Congress government laba matamdada yamna tangdu leitaba ingma tappa progressive oiba government ama lakani haibji asawa thajabani Modi na sason hek torpodigi tawrise Congress na paikhan lambai scheme mayamdo Congress lengak matamda hodok lamba scheme amadi ek kya gi maming BJP gi lengak na onthok to na miyam da utsai baga loinana state sida dictatorship ki lengak lon sathadun leira hena Congress luchingba Okram Ibobi na maral sirakli wafam ngasi Imphal gi Congress bawa na pangthoki International Congress ki chamani suba foundation day gi thoram phongdoki banai Manipur Pradesh Congress Committee ni sundar pangthoki bathoram Okram Ibobi makha taraduna status the Congress na lengak pai ki bachai tarama gi matamda sahi manga de center the BJP ki lengak leiki matamdu the center the BJP lengak leirabasu state paliba Congress lengak na miyam gi phamkham thokpa right khudimak chapsa na fangan ki Congress party na kaidongda miyam gi chakthung amadi phamkham thokpa right sing center the gi niraga lawkhibasu leite constitution pi miyam gi hak adugi matung ina department khudimang na suthamoi sengna thabak paikhat pa mathau tai phongdoki miyam gi wakhalda center amadi state ta manaba party na lenga paidrabade karigumba khudong chaba mata fangloi haina khalliba se aranba wakhalol ne lamdama sida hanagumna tangdu laitaba punchiro lamada lakna na ba made sakhot khongthang na mangjil thana na ba dictatorship ki lenga lon muthat patangai fade na phongdoki Thoramadu the CWC member Gaikangam veteran politician Okram Joy MPCC ki president Kaisha Megachandra senior leader Singh Amadi Congress ki Thaumi Singh Sarugyaki Center da aduga state sidayda Congress government laba matamdada yamna tangdu leitaba ingma tappa progressive oiba government ama lakani haibji asawa thajabani Modi na sason hek torpodigi tawrise Congress na paikhan lambai scheme mayamdo maming onthokpa ngakani ko loina napsa ga hainabdo Food Security Act right to education free and compulsory education masi ek laktani ko parliament da puthoga pass over ek awi makhada sigumba mayam jingse Prime Minister Modi ne hek thorpase parja miyam gi welfare scheme no bam paikhatle hairoeba Congress adum chaiba horaneba Amit Shah hek thorpase Congress adum horaneba masi tampadi BJP shon ba hora Congress na nama ani